ꯎꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯡꯈꯤꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯂꯥꯛꯀꯗꯧꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯈꯟꯊꯔꯨꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯂꯛꯄ ꯑꯄꯥꯝꯕ ꯑꯗꯨꯈꯛꯇ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯇꯟꯖꯥ ꯆꯥꯗꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯑꯝꯗꯦ꯫ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯌా ꯀꯨꯏꯅꯕꯨ ꯂꯥꯟꯗꯕ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯄꯨ ꯃꯍꯥꯛꯅ ꯎꯁꯤꯟꯅꯗꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯡꯅꯤꯕꯨ ꯍꯥꯏꯔꯁꯤꯔꯥ? ꯊꯥꯔꯛꯂꯦ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯛ ꯑꯃ꯫ ꯑꯉꯛꯄꯅꯤꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯍꯥꯛꯀꯤ ꯀꯨꯝꯍꯩꯁꯦ꯫ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯄꯤꯕ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯂꯥꯛꯍꯟꯕ꯫ ꯃꯁꯤꯕꯨꯔ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ? ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤꯕꯨꯔ ꯄꯨꯟꯁꯤ ꯀꯧꯔꯤꯕꯁꯦ? ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕ, ꯅꯨꯡꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯄꯤꯁꯤꯟꯕ, ꯃꯁꯤꯕꯨꯅ ꯑꯃꯨꯛ ꯃꯄꯨ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯍꯪꯂꯤꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯅꯐꯝꯗ꯫ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯍꯥꯡꯆꯤꯠꯅ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ, ꯄꯨꯝꯅꯃꯛꯄꯨ ꯈꯪꯂꯤ ꯎꯔꯤꯕ ꯅꯍꯥꯛꯅꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕ ꯅꯆꯥ ꯑꯩꯈꯣꯏꯗ ꯁꯛꯂꯣꯟ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯋꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯇꯦꯡꯊꯥꯔꯤ ꯊꯃꯣꯏ ꯁꯣꯛꯅ꯫ ꯇꯥꯗꯕ꯭ꯔꯥ, ꯎꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯤꯕ꯭ꯔꯥ? ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯈꯥꯡꯂꯤ ꯉꯁꯤꯁꯨ ꯅꯣꯛꯅ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯖꯗꯨꯅ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯄꯨ ꯅꯍꯥꯛꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯕ ꯀꯔꯤꯒꯤ ꯁꯤꯟꯕꯤꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯀꯜꯂꯛꯄ, ꯑꯣꯏꯖꯕ ꯊꯤꯕ, ꯃꯁꯥꯒꯤꯇ ꯈꯟꯕ, ꯑꯍꯦꯟꯕ ꯄꯥꯝꯕ, ꯀꯂꯛ ꯃꯤꯍꯧꯕ ꯑꯁꯤꯁꯨ ꯑꯃꯨꯛ ꯄꯣꯛꯍꯟꯕꯤꯔꯤ? ꯉꯛꯏ ꯅꯪꯒꯤ ꯅꯒꯨꯟ, ꯀꯟꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯊꯧꯑꯣꯏꯟꯁꯤꯡ꯫ ꯁꯛꯂꯣꯟ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯈꯪꯕ ꯎꯕ ꯉꯝꯒꯅꯤ ꯑꯄꯪꯕ ꯅꯆꯥ ꯑꯩꯅꯗꯤ? ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕ ꯁꯛꯍꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯀꯤꯡ ꯑꯣꯏꯅ ꯄꯣꯏꯔꯩ ꯍꯣꯏꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯔꯦꯠ ꯃꯆꯨꯒꯤ ꯊꯥꯔ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯄꯣꯏꯔꯩꯒꯤ ꯒꯥꯔꯤꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯄꯣꯏꯔꯩꯕꯨ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯝꯂꯝꯂꯒ ꯃꯥꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯄꯣꯏꯔꯩꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯂꯛꯄꯒꯅꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯅ ꯃꯀꯣꯛꯇ ꯏꯅꯥꯏ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯛꯍꯦꯟꯅ ꯍꯦꯛ ꯃꯤꯠꯐꯝ ꯊꯝꯂꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯨ ꯆꯨꯡꯕ ꯄꯣꯛꯈꯤ꯫ ꯒꯥꯔꯤꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ, "ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯁꯦ, ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯉꯨꯃꯤ! ꯏꯇꯥꯎ, ꯅꯪꯒꯤ ꯅꯇꯥꯎ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ?" ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯅꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯁꯛꯍꯦꯟ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯕꯨ ꯀꯣꯟꯈꯠꯂꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯕꯨ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯗꯨꯗ ꯍꯥꯞꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯃꯥꯡꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯕꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯛꯍꯦꯟ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯃꯁꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯔꯃꯦꯜ ꯇꯥꯕ ꯅꯠꯇꯦ꯫ ꯏꯅꯥꯏ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯃꯔꯨꯞꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯗꯨ ꯊꯨꯀꯠꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯎꯔꯤꯕꯁꯦ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯔꯖꯦꯟꯁꯤꯔꯣꯝ ꯇꯝꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯌꯥꯡꯅ ꯀꯨꯝꯊꯗꯨꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯅꯤꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯣꯟꯗꯨꯅ ꯂꯧꯈꯠꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯔꯁ ꯑꯃꯗꯤ ꯋꯥꯔꯗ ꯕꯣꯏ ꯈꯔ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯂꯤ ꯑꯃ ꯏꯟꯁꯤꯜꯂꯛꯇꯨꯅ
poireibu hiphallaga emergency ward adomda pusinduna changkhri. Nurse amana sakhenda onsinduna emergency counter dagi ticket amayam thuna kakbiro. Wahai ase hairamlaga nurse nupi adusu khonglei yangna changkhri. Nurse nupi aduna hairambagi matung inna sakhen emergency counter da laktuna ticket amaka ami. Aduga masu banthaba tawdana poireibu pusinkhiba adomda laktuna ticket adu mafam aduda leiramiba nurse amada pisili. Hauzik pusinkhiba patient dugira sakhen su hoi haibagum mangak adu haiphet numi. Tanza adudani room adudagi nurse ama tholaktuna sakhen gi manakta sensilaktuna hauzik pukhalakpa asokpadugi imungi mi oibirabra. Mani Asokpado yam thina serious oire yam thuna otida pusinaba thawrang tawsi. Sakhen su hairaiba waduda masado ipapa khatpa amaga loinana emergency counter da amuk laktuna darkar oiba formality pumba tawrami. Pumnamakto loiraba matung poireibu operation theater da amuk pusinkhre. Ngaihaktang duda sakhen masado haifam tawpham khangdaba haibado oire ma mathanta tawpham khangdre. Corner amada sangsilaktuna makhut ani do lonaduna mamit ani do usilaba matung taibang sembiba mapu mahapu thangni jarai. taibang simbiba ipaibu nasabu nuksibiduna aigi maru poireibu aso engamdadi ahonbiganuko mangonda tagadaba khudong thiba pumba ipaibu ngo nahakna ngakthokpiyuko. Si haina mamit ani adudagi mapi irasu ihoragli. Ngahak tumina mangduna leiruraba matung khungawgi pocket adudagi mobile do lokthokduna poireigi mama ibe malin thoida pao asipina bagidamak call tawrai. Linthoi su imungi thabak khara loisinba loiraba matung mapanda tholaktuna masanupa poireina college halakpa ngaiduna leiribani. Masindasu tapna sonje kidauba yauraba zanune ngahan makhai halakpa matamdi oirise. Hauzik phawba mana yumda hanjilaktribasibu kadaida mu chattuna leikhra zanumi. Ngasai mana satlamdaidasu haikhibani ngarangse mangha inung nungaite haibase. College satluraga phat halauko langphang chattuna leithokanu aduk phajana haikhraga hauzik phawba hanjilaktene se. Natte mabu yumda hanjilaktaba makhai dukanda changaga leikhra zalane. Asumna mathanta mangonda leptuna leiringai tanja adudani makhutta pairiba magi mobile da call lakpagi ringtone khinglaklibadu. Lakliba call adu kanagino haiduna mobile gi screen adu da yenglai. Machanupagi mamanaba sakhen gi oirambadda ngaiha linthoi ngaklamna machinda susoli. Aima ibungo sakhena call tawrei basina kaidawraba sano. Itha thajadana call tawrei sibu kaidawba yawra zanane. Si haina lakliba call do oglaga ibungo sakhen wado mapung phana phawba haiba loidringi. Asomdagi sakhena sonthangnaba khonjelda hairapa wasingdo taraba matung mama oibi linthoido walan amata ngangba thokhidre. Makhuta pairamba mobile adusu leimaida takiba khanghaudi. Ngaihak mangduna tarang amada leptuna leiraba matung yumgi nakanda mabunga manamagana ensang napi thaduna leiriba adomda prap chelaktuna sakhen hairapa wa adumak tamlari. Paudu tabada mabung yaima amadi manama sana leidu tawramliba mathaudu thadoktuna masan nupigi manakta sangsilaktuna karamba hospital da pukhatlibanu karamna thaudok adu thoklibanu hain hanglami. Linthoi kapna tamo karamna thokibano haibadumadi sakhen su khangde haire mana ikhoida lakpa matamda lambida isanupado taduna lerambadagi hospital da pukhatpani haire. Tamo ay am pakhali hospital da amukta sanaba tawse inama se amukta thuna chaseba. Si hairaga hik launa mukap thorakli. Manama sana leina themjin wahai oina linthoi da yengduna hairai. Linthoi se amukta tapthakose eikhoi poirei do kaisu thoidokpa tawramoida. Nangsune naphido amukta hongdokho. Nakhoi tamoga aigasune khongkose haipe chamthoga phirol se amukta hongdorakhige aduga chalase. Si hairamlaga sanale amadi mabung yaimasu yam yangna chatkre aduga makhong makhut amotpa adabu chamthokduna makhoigi kada changduna mapi hongdoklamni. Linthoi sumagi kada changlaga mapi hongdokpa loireduna mapanda leptuna mabunga manamagana tholakpadu ngaiduna leiri. Tanja aduda manem thoinudu kadagi moli tholaktuna mamu ibemada onsinduna imau ibema kaidauba yauragene na phi loisilibaduna kadaida muk chatkadauribano. Linthoi
masadu sarangnaba haibadu oiri makhondu nikna manemromda mamaydu onsiladuna ima hospital dani wahai se hairaga ngasai sakhen hairakiba wasing adu amata sithadana manem oibi du da tamlami wada tabada manem oibi thuinusu pakhatpa amaga loinana is kariya isubu hospital da pukhatleba karino ne tariba pausibo aibo tanjaduda imungdagi mabung amadi manama sana lei thuklami makhoi ani hek thuklakpaga linthoidu manemda onsinduna ima bothaduna leibiramu aikhoi hospital phawdang chasaruki manem thoinusu hospital da satpadu yawge haizabani linthoina yumda bothaduna leibiramu haimanbadagi thoinu chatning na upai lekhije asumna makhoi ahum yaimagi gari 800 tu thodukduna ngasai sakhena phone da hairakkiba hospital du tamna laami somdana ningthemgi mayumdani lembi du yam sauna mayai kada hangat handa chatuna masanupa yo henbo halakpa ngai duna leiri masindasu murum sonjai aina pamde tawganu haiba thabak sida mana so yamna tawba pamni basi karigino haibanida handa halakki sanu ngasidi khangneba mama aigi awabasu khangdaba ma ngasidine chakchabuwa mangangnageba madu yangangdo tanja aduda mapanda gari makhol ama taraklami taragliba gari ki makhondu machanupagi soidana oirangani khanduna lembi sofa thari baduda jongsinduna phamtharaga machanupa yohenbu jonglakpa ngairi minute ani muki matungdani yohen monda nungaina isai nganglaga imungda changlai sininglaga siro ne nangde hinginglaga hinglo ne nangde nokninglaga noklo kapninglaga kaplo sininglaga siro ne nangde hinginglaga hinglo ne nangde nokninglaga noklo kapninglaga kaplo mamana mayai kagi thariba sofa du da phamduna leiriba du udaba makhai makutta paiba gari gi ki edu hai duna magi ka tamna kakhat ki ge tawbada mama lembi du sofa da phamduna leirambadagi phuk haugalakduna khonjel khara kalapna sana ngai khunang mama ge yakpa khonjel du tabada yohen chatlamba du chap lepi aduga mama na leiriba domda mamai du lesilakduni yenglai mama ge khonthok aduda yohendu wadingangda mama da munna yengladuna leiri mama lembisu masanupa gi manakta sangsilaktuna iman haiba wase nang ilaroi khalabra haire iba mama gi wadu yohendi gyan ta da haibadu oide ngaklap mama da marau leina yengladuna ima kaidorogi ngasina mo hey wahangdo aina hangadabani karino nangna pamlibase ha ngasidi nangi apambado nama aingonda seng hayo mama na haire iba wadu yohengi maphamdadi makok mumai samnadaba haibadu oide ngaihak tumina leiraba matung ima nasa se college halapagi wabuna loire ai kada changaga isa se fresh ong to oithokige aduga ngaihak potharaba matungda wari sanarse si hairaga yohendu magi kada kakhaikige tawbani mama ibe malembina phat khamlai hey ngaikho nang kagi baga yaro as ima kaida uragi haibani wado mayek singna hybrid su haide adum koi thoga leirido kaigino ba aina kaidoroge haibani da aina mo explain tawdana taktrabasu nangna sana khangpham thokpani ne nama aina wa amatang nganglakpa matamdane nangna hina bap ta pham thoklabani nangne pikta piiba sangom thaiba angang masamakti nate dana nangna asuk yamna nama na pai khoina haiba ngangbada lawdribasibu karigino haibani da nate nang mi khatnabase kayamu yamna pamage ha mi khatnabado yam pamaga nane na heina singtami bagado loina tokho aduga ne gunda onge go loibungo haireba mama gi wahai aduda yohen masado pakhat pamaga loinana amada tingak gen lei wadi nganglakte adubo mabukta di khalli ngosoi poirei bulambi da phuram bai matang do orizalo imana haisibo imadi kanana pawsu tambade khangiba ikoi ge maraktagi imada paw taminaba miga leirizalo hera paw tamnamba yaba midi amatte yaudida aduga matau karamna wafam si mana khangduna leiramibano tanja aduda mapai bungo ningthemdo meeting ama chatlubadagi halakpani
lamyai da mama machana leptuna lerambado ubada masu sangsilaktuna magi nupi amadi machanu pa yuhenda amom tang oina yenglaktuna nama nasana lamyai da leptuna leramisina kaidonare amo mama machani do hangla ibu wadu kanamata kemta khumlakte ningthemna wadu mo makha tarai kari tawrage haibani nama nasabo handamukti magi nupi lembido masanupada asauba magaloina yenglaga ho nasanupa se ngang basak yam iloi tawri ngasi dagi ma mapan ga thoan ba yadre mama mapa aikhoe ni na pamda bathak se yam tawrakadori aina tawgan oidana samarak hana hairasuna mana da happy banate mase hana pharamdau tobani sum kuira ga kainom tawsile nongmadi ne magi haktakta mama mapa oibe aikhoe ni se mimang thokpa soidrabani haire iba magi nupi gi waduda ningthemdo masanupa romda onsilaktuna ipagi yuhensana college satlubai nafiga do hongdo uro adugane nangi ka da ngahak pothaduna leiru ngasidi ipa su ka hena sathokadaba thabak leite ipa ga numidang du phamlagane wari sasi chocho nangi ka da kar mapagi wa haiduda yuhensu tanja chare khanduna prap magi ka da ka khatkre masanu pa na ka khatkraba matung ningthem magi nupida mamai du tablap leisilaktuna mama ngasina mukari tawrame nasa nupa sida nangna du yamna sauduna leiramisibo ho moi baba na kan khamandana ne angang se naw yam saurabani hayeng phattanung da tholaba matamda ne masa warakpa ngamdabi mama di tahanbirakan hari khai di phaido phalaktraba matamda di mama oibi nangna nasa se senaba watpadagi ni kaina di ne ngangbirakpa yaro ai di ne hai hori basini ihe mama nangbu karam ngangna sige kan khatpagi wa na te ne nangbo nasa nupa se college halakpagi mafi phawbo hongtre he khalakpaga nangna sauraga leiramisibu nasa nupa sina kari muk tawrambaino wa dudi mapa aingonda su mayek sing haibadi yaidana ngasi sune college halakpada nasa nupa sina magi mamanaba singduga haunareraga mi ema phurambagi ne aina saudana nasa nupa sidane matungda tawdana ba wari sanage dana mabu khamduna thamlami bise aduga moi babana phat lakpireraga nasan pasya kakhalan khredana sidabu kan khatte haibigero madi karigi mi du phuriba aduga nangna wafam ase karamna khangliba lembi hanglakliba mapureibagi waduda chaplepkhre tasengbadi lembida machanupagi mamanaba singamatana tamlaktuna ngasai thokiba thodok asi khangkiba natte angangdi piklingaida ningthada khangi haibaduni macha singi magun chapsana khangba ngambadi matam chuppada masa oiba singa loina duna leiriba mama oibi khaktana khangba ngami piklingai dagisu ningai phajana kanba mana hek ngamjiba makhai yadaba masagi adugumba mataw aduda mama oibi mahakna pakhatchaduna masa nupana chatpa khuding khongthang khuding ngasi phawba yamna kupna senaduna lakpani masa nupa sibu ngasi phawba kari da soikigadagi khanduna senaduna lakpani piklingai masa nupagi ningai aduda wabaduna makhal amani hauzik masa nupana mapung marai pharaklaba matam asida wabana awaba makhal amani makhal manade loiba naide mama oibi amagi awabadi thawai ga haksang ga hek khaidokna driba makhaidi masa singgidamak adumak wadun leiragani masing phattaba man hek ngamdriba makhayadaba mana pamkiba posak amabu magi oidaba yade haiba masa nupagi adugumba mato adudani mama oibi mahak na wajabasu ahal oisilakpagira karino khangde lembisi hauzikan se laigi tingi lamda yamna thajarami masa nupaga mapaga makhoi ahungi kuthi yenguba matamda panjina hairakhibani nasa nupasi seksina seno dasa achoba amadi leiri magi mukhutta mi siyu haiba lei masida mabu sena haudaba thoklabadi nakhoi yamna wahaugani hairakhibani madumagna mama oibi mahakna pakhatchaduna amadi masa nupabu mi haipa mingthol phanganingdabadagi masa nupani yumdagi hek thokibaga kadaida chatli kari tauri senanaba mi thambani mana thamliba mi aduna haibagi matung innani ngasi thaudok asi khangliba asisu wafam singsi magi mapuroibada hairuba matamda laitingi panjigi wabu wa oina tawi maduda ka hena thajaba thamlunu hekta hairakani magi wado manglaga tokani khanduna wafam sinongmata mapuroibada haikhide aduna mana mi thadoktuna masanu pabu sena hanbani sena na tauriba sini
ꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯒꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡꯇꯣꯟ ꯈꯤꯡꯂꯛꯑꯝꯃꯤ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯂꯦꯝꯕꯤ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯄꯣꯀꯦꯠ ꯑꯗꯨꯗꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯏꯕ ꯀꯣꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕ ꯊꯥꯅꯤꯜꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯑꯣꯛꯂꯒ ꯏꯌꯥꯝꯕ ꯇꯥꯏ ꯍꯥꯏꯕꯤꯔꯣ ꯑꯁꯣꯝꯗꯒꯤ ꯃꯌꯥꯝꯕ ꯊꯥꯅꯤꯜꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯏꯌꯥꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯅꯅꯥꯎ ꯌꯨꯝꯗ ꯂꯩꯖꯔꯤ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕꯤꯔꯒꯦ ꯅꯤꯡꯊꯦꯝ ꯅꯌꯥꯝꯕꯅ ꯀꯣꯜ ꯇꯧꯔꯛꯏꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯏꯌꯥꯝꯕ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯅꯤꯡꯊꯦꯝ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯅꯇꯩꯃ ꯂꯤꯟꯊꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯦꯛ ꯌꯧꯔꯛꯄꯒꯅꯤ ꯅꯌꯥꯝꯕꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯕꯁꯦ ꯅꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯣ ꯉꯥꯡꯂꯝꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝꯕ ꯊꯥꯅꯤꯜꯅ ꯋꯥ ꯉꯥꯡꯂꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯄꯣꯏꯔꯩꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯅꯅꯥꯎꯗꯨ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯅꯥꯎ ꯋꯥꯈꯜꯁꯦ ꯂꯥꯡꯇꯛꯅꯔꯦ ꯏꯌꯥꯝꯕ ꯊꯥꯅꯤꯜ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯁꯣꯝꯗꯒꯤ ꯃꯌꯥꯝꯕ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯈꯣꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯑꯩꯈꯣꯏ ꯄꯣꯏꯔꯩꯕꯣ